IDP Tareta Employment Certificate Yenthokkhre. Sandrembi Private Limited Manipurna Thoubal District ki Khangabog Rice Research Station da laiba internally displaced person tareta makoigi income generate tauzana bagi pandamda employment certificate khutsinnakhre. Ngasi Thoubal District ki Deputy Commissioner gi office ta pangthokpa employment certificate khutsinna bagi achamba thauram amada Deputy Commissioner Thoubal Ahantem Subasna Khangaboki Rice Research Station da hangba relief camp ta laiba nupi tareta Sandrembi Private Limited na makhoibu permanent employee oina lausinbagi employment certificate adu khutsinnakhri. Ngasigi achamba thawramaduga mari lainana fongdorakpada Deputy Commissioner Thoubal Ahantem Subasna hai ngasi asi Khangaboki relief camp ta lairiba internally displaced persons singi damakta yamna nungaiba numit amani. Ngasi Sandrembi Private Limited na makhoida pibiriba employment certificate asi IDP sing asina hayeng makhoigi mayumda hanjillabasu makoina yumda laina masagi senthok leiba thabak tauba ngamlagani. Ngasigi certificate asi maru oina Thoubal DC office ta IAS oina attach tawraga lairiba Arvin Hanglemna Sandrembi Private Limited ka khutsamnaraga Dehradun da laiba Center for Cooperative and Livelihood Labasnagi matenga loinana tha ahumgi training ama piduna relief camp ta lairiba miyoi tareta fee gi file cover pen amasung pencil gi khau tubagi training pikibani. Hauzik makhoi training loireduna figi khau fazana tuba ngamle maramaduna company asina makhoigi makhada employee oina lausinduna makhoigi makha tana senthok leiba ngamjanaba hotnabibani. Masimak District Administration Thoubal amasung Sandrembi Private Limited ki mai pakpa amani haina Deputy Commissioner na makha tana fongdokhi. Sandrembi Private Limited ki founder Konsam Padamani na fongdorakpada relief camp ta lairiba miyoi taret asi matam khara probationary oina training oiraga thabak tauhanbani. Hauzikti makhoi fazana train tawraba matungda figi file cover lising ama chamnga tuduna lupa lakh hena tanba ngamle. Hauzikti makhoi company na permanent employee oina lausilaga company asigi makhada thabak tauhanlagani haiki. IDP ama oina lairibi Sangita Kaubi nupi amana fongdorakpada District Administration amasung Sandrembi Private Limited na aikhoigi damak senthok lainaba hotnabiduna employment certificate pibiba asi yamna thagachai masina aikoi butung koina senthok leiba thabak tauba ngamjaragani haina thagatpa fongdokhi. Ngasisi aikhoigi Thoubal district ta leiriba aikhoigi internally displaced persons singi oinadi yam nungaiba numit amani. Thoubal district ta leiriba relief camp da leiba aikhoigi internally displaced persons singsigi makhoigi livelihood activities masagi oiba senthok lambi leinabgi damakta aikhoigi district administration na changsalakpa khongthang amo oina aikhoina November 2024 da aikhoina tailoring gi oiba training program ama aikoi Sandrembi Private Limited ki makhada duga loina na yam chawna mateng pangbirakibana aikhoigi Center for Cooperative and Livelihood CCL aikoi Labasna gi aikhoigi district asida leiriba aikhoigi district attachment gi leiriba IS officer Arvin Hanglem da mangonda pibirapa project siga loina na aikoi district administration na loina na aikoina maru oina aikhoigi Rice Research Station da leiriba aikhoigi relief camp gi chininaw sing sida aikoina masigi training se pikibani ngasi di training program asi loisalaga mai pa aba matungda aikoigi moigi product mayam ama aikoina puthoe maru oina aikoigi office ta sinana ba aikoigi sustainable oiba aikoigi file gi cover adagi pencil pouch adagi mobile hub na ba mayam ama aikoigi puthoga ngasi di mokoise masagi on paisa tan ngamjare haitare adagi yam nungai basina ngasi si mokoise aikoigi kenodagi Sandrembi Private Limited na makoise ngasi formal oina makoigi staff oina loction bagi appointment order ni ngasi aikoina Yenthokkhre se miyoi tareti relief camp sidagi han khrabawda heng magi original mafam da han khrabawda makoigi tungi oina su paisa thongna ba aikoigi Sandrembi Private Limited sigi employee amo oina makoi ngasi dagi work torni masi aikoigi district administration amasung siga chanminari ba aikoigi group singsina internally displaced persons singsigi punsida kitang aikoina livelihood activities si ngasidi yam success oina aikoi pangthokpa ngamjare haidana thamjage aduga masigi damada masida mateng pangbirakhiba aikoigi Sandrembi Private Limited ki miyoi sing amasung yam maru oina sida dai loriba aigi now Arvin Hanglem bu su aina thagatpa fongdokjari.